Lakle lakle Inspector Tayay 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 Ahanmamakta the Diamond Radio Channel gi Late Night Story Inspector Tayay tabiribisingbu James Hagrizona taramnok chubgaloinana ikok nona khurumjari ngasi mu puduna laksari Inspector Tayay chaniga marfu mari shuba tangka sandokchariba thoromasi hauzik hingliba natraga laikhidraba kanagumbaga karigumba hiram amatada mari lenajadi wari singasi wakhalna sagachabani masida lakpa wakat aikhoina logjaba ngamjaro sir amta sangjarke arti changbiro munung changbiro thank you sir arti adongi statement ama sokoi idaba yadi aduga tongan wafam haibada hojik luisindaba aduga adomda hojik pallaga leiba aikhoina paikhalaningba kari case leibage sir tasinamaki mafam aduda asiba masa kom tawduna phumlamgadoba masing yamdrabada ani natraga ohumdi orangodoba mal aishu menmandi takidri adubu mafam aduda ani natraga ohumdi legani aduga mana sir aigumlabi advocate amakaki wari maka ai tamjaning case asi luisindana adum leiraba case amaka aikhoina lo paibadi nati logi mateng aikhoina loduna chumba phanganaba miyangida mohona baiwan aikhoina di kari matang amana tedana sir achumane arti haibiyo kari wara kari guma chingnaba mata leitana wari du tambiyo sir promo koba nupi amaka mahak ukilni mahak tangai fadana lam asida pamadagi mahak makhatana masak nairaba advocate Prem Kumar kaidorba sir Prem Kumar haribasi masak maming amna naiba dugumlaba advocate amakak adu sir mahakka loinana matam khara mahakki marakta leiraga case tamlingida mahakna thajaba piraga promo bu mahana khudum chankisa aduga sir promo gi punsina awafam da takisa wafam singase promo na ingonda sit nana tamlamki aduga sir promo ukil nupi mo erabasu mahakki case adugi damakta kanana su thengnabi bangamki mahana tamlamba aduda advocate Prem Kumar ga thengnabadi ngamdabanina aikhoi tumina leki madudi yelubagi damak magi mathakta case thangkalubagi damak promo bu magi license kaktuna bar association dagi tanthokki sir kari bar association dagi tanthokki ba madugi wari pumadi sir madugi wari punamaktu ai punamak lijage sir Prem Kumar hariba advocate asi nupi angangda yamna chop aduga achaw case kaya di mai pakhra mina masak khangnaba adugumba advocate amani mahak promobu mahaki langda thonduna mahana khudum chanki madugi matungda promoda mahana thajaba piki thajaba haibadi sir thajaba haibadi mahakpu lobigani mahaki punsigi khongloi oigani haidan adubu sir wafamada namthak oiki arti namthak oiki haibadi sir Prem Kumar de hanadagi mayumakai palaba nupi angang leiraba miyoi amani what aduga mana karigidamak promoda sir maduni wafamadu promona khangdabadagi lambi aduda sumhana khongadu thangjankibani aduga sir shit nantoktuna magi wafam adudagi mamai leiduna satki sir adu barti hojinana habining isi case asina kamdawno habadi mafam asi nangna tingonda tambai maramsi hauji pending na leribra karimata mani sir hauji promo sibe changma khangdana mahak hospital da leri karigi hospital da makari sir hospital da lebagi maramsi nongma lambi amada mahak yamna gyan mangaga taramki tasina mo mahak wafam aduda sirabani haina hundoklambaga chaman adubu mahak mafam aduda mihun khara holamadi hospital da thuna puraga laying matamda hauzik aruba phibam amada hospital da leribani sir adudi thawdogasi mani sir thawdosi Prem Kumar na soidana thonboi magi punchida AFP haidana magi lamidigi promobu lokthoknanabagi damak soidana maki tawboigan arti asengma khangdrabadi khoina mingonda charge thanga pero masidi aina nongonda yamna kana haidrabasu nangsu ukilaman
ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯗ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯌꯥꯒꯅꯤ ꯁꯔ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯅꯠꯇ꯭ꯔꯕꯁꯨ ꯁꯔ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯗꯨꯒ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯕꯗꯤ ꯁꯔ ꯑꯆꯨꯝꯕ ꯈꯔꯗꯤ ꯄꯨꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯁꯔ ꯍꯧꯖꯤꯛ ꯄ꯭ꯔꯃꯣꯗꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯁꯔ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯔꯒ ꯇꯁꯦꯡꯅꯃꯛ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯃꯣꯗꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯁꯔ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯌꯥꯔꯕꯗꯤ ꯑꯥꯔꯇꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯎꯀꯤꯜ ꯑꯃꯅꯤ ꯑꯩꯅ ꯍꯟꯅ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏꯐꯗꯅ ꯇꯧꯕ ꯌꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯃꯣꯗꯅ ꯀꯦꯁ ꯑꯃ ꯄꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯥ ꯃꯁꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯡꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔ ꯃꯥ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯃꯥꯅ FIR ꯑꯃ ꯄꯥꯜꯂꯒꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯑꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯔ ꯃꯍꯥꯛ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡꯗꯣ ꯃꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯐꯔꯦ ꯑꯥꯔꯇꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯕꯔ ꯈꯪꯉꯒꯅ ꯅꯝꯕꯔ ꯑꯗꯨꯒ ꯄ꯭ꯔꯃꯣꯒꯤꯁꯨ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯩꯈꯣꯏꯗ ꯑꯝꯇ ꯄꯤꯕꯤꯔꯝ ꯁꯦ ꯁꯤꯗ ꯑꯝꯇ ꯏꯌꯨ ꯐꯅꯤ ꯁꯔ ꯑꯥꯔꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯔꯕ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯃꯣꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯄ꯭ꯔꯃꯣꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯅꯕ ꯇꯁꯦꯡꯅꯃꯛ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯔ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤ ꯑꯗꯨꯒ ꯁꯔ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯄ꯭ꯔꯃꯣꯒꯤ ꯖꯁꯇꯤꯁ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯅ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯑꯥꯔꯇꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯆꯥꯎꯔꯥꯛꯄ ꯋꯥ ꯑꯃꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯅ ꯃꯉꯣꯟꯗ ꯀꯦꯁ ꯇꯝꯕꯒꯤ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯌꯥꯅꯈꯤꯗꯕ ꯃꯔꯝꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯄ꯭ꯔꯃꯣꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕꯒꯤ ꯐꯤꯕꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇ ꯇꯝꯃꯨ ꯁꯔ ꯄ꯭ꯔꯃꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯦꯆ ꯑꯃꯠꯇꯗ LLB ꯇꯝꯃꯛꯄꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯔ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯑꯦꯗꯚꯣꯀꯦꯠ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯏ ꯑꯣ ꯑꯩ ꯈꯪꯉꯤꯅ ꯑꯗꯨꯗꯤ ꯐꯤꯔꯦꯞꯄꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕꯅꯤ ꯃꯥꯅꯤ ꯁꯔ ꯐꯤꯔꯦꯞꯄꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯃꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯇꯝꯖꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯇꯤ ꯄꯩꯁꯥꯒꯤꯗꯃꯛ ꯀꯦꯁ ꯑꯃꯠꯇ ꯃꯍꯥꯛ ꯊꯦꯡꯅꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯄꯤꯔꯝꯕ ꯈꯔꯗꯣ ꯃꯍꯥꯛ ꯑꯗꯨꯝ ꯂꯧꯏ ꯃꯟꯇꯤꯛꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯄ꯭ꯔꯃꯣꯅ ꯃꯥ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯁꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯅꯪꯂ ꯄ꯭ꯔꯃꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯥꯅꯦ ꯁꯔ ꯑꯩ ꯀꯥꯈꯠꯆꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯥꯈꯠꯂꯨꯅꯦ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯊꯟꯗꯒ ꯑꯣꯏꯔꯦ ꯀꯨꯝꯍꯩ ꯑꯃ ꯇꯥꯔꯕꯅꯤꯗ ꯌꯨꯝꯗꯒꯤꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯗꯒꯨꯝ ꯇꯧꯔꯤꯁꯦ ꯅꯪ ꯉꯁꯤꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯒꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯔ ꯅꯈꯣꯏꯒꯤ ꯃꯥ ꯃꯊꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯗꯤ ꯅꯪ ꯌꯥꯝꯅ ꯐꯩ ꯅꯊ꯭ꯋꯥꯏ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕꯁꯤ ꯅꯪꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯗꯨ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ ꯅꯊ꯭ꯋꯥꯏ ꯌꯥꯎꯋꯦꯗꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯔꯝꯗꯕ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯁꯔ ꯀꯔꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯔ ꯀꯔꯤ ꯑꯁꯣꯏꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦꯗꯅ ꯁꯔ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯀꯔꯤꯝꯇ ꯏꯀꯥꯏꯒꯅꯨ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯑꯩꯅ ꯇꯦꯟꯁꯟ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯕ ꯆꯩꯔꯛꯄꯁꯨ ꯌꯥꯏꯀꯣ ꯃꯇꯝꯗꯨꯗ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯐꯥꯎꯕ ꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯏꯃꯣꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄ ꯃꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯀ꯭ꯂꯥꯏꯟꯇꯨꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯟꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯅꯦ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗꯅ ꯍꯔꯥꯎꯕ ꯃꯥꯏꯊꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯛꯊꯕ ꯍꯥꯏꯕꯗꯨ ꯅꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯦꯅꯤꯋꯦ ꯌꯥꯝꯅ ꯐꯔꯦ
चे चांगसिंगसे सिसे लोइनो लोइसलो ngahaleer ga mi lakani aduga aina hagedabadi tabakse thingnage yauna thingnarbadi mai panaba thingnagadam thangjulurbo khongthang adudi handok loidaban mai paktriba paw in any course understood sir khangjare sir sigi sarjibo pakhangori jala nupi angang thira jala magi mongsidadi pakhangjo mu mali nupi thiba so mu mali nupi leradi yumsida lepamte yumsidadi kanam leithini aina mo kamai hangani si mo hangoraga mo chalo sida lera no namuk tanthuradi kamai tawn mo khrase adum yengkhigeda asumna matam khara haukiram promo son wada sango sir kari hage sir ngasi je sak thong mase ai je khara pharak ta dor ado ai somda mi khara client khara lagle re mahak wari watai sana bagi matam ma ai pidadi sonda sai sing thomang di pharak tan nang si habe to solution bigiraw yani sir ai dum tok je ge ani sir da hai bangam da bagi tawbani oh nang chu tap tap pare ko yeng bibi abani adum aina haidring yeng lebani ne adudi am to solution biroko phani sir tada nakoi case tu gidi yam birao khong lerin kari leregi okil sir madu case yam no sok thok dor aina di irai laina mamang da piri ba bisa khara na toroga loisan ge na khanman hauji case asigi matang da khong thangjalurabani na prem kumar gi di mai thi ba hebesti gadre aduga tada khoina case asi makha ta na thangja ningdre haragana haujik oriba phibam sida aiga mai onori bedu sai gi manaban magi mamang da dei sopa pamti thangai sena makhoi de ngamjaro haidana pithoki ba mafar sir adudi kadai de gi hadagi mase sahi kya thengnaraban paisa su thokna sangba loikraba kaya amuk hairaga tada mase aina logodaba paisa nathi mase tangai fadana mathak yaukigedaban aduna tada somai toksi tada khoina ngamaro haragana kese hantokras aduga tawkhige haragadi tangai fadana khara langsal ukil sir lupa ke amuk oibirabano somai toksi machit kun kunthra ni phuna tawbada tos direct amam khai langsal adugane kese loina ngamna bo honajar aina ngasi lakpada paisa khara yaro haibadu yobiraktabro ibo kaya sangadabano haibadi khangdabani na amaga khara helap toroga langsal ga propan awat padu de khoi kona muk thilak pata re phare ta yam thuna hayeng akchi se langsal ga wat padu pobiro aduga case di mai pa ena khanbiro akuna soidan ngamgan prem kumar na pai ki ba case tinga si phabungam da biaw de ta karim to wabiron adudi ta da khoyo biro ai somuk court case amagi sakadabale phare adudi hayeng hakchit soidana purukna ba tada thengthari ba makai khudong thigedoriben ngalli ba makai mai pak po gedorim phani bu thoksaru khigi bo phare tada tada si sudi sureko imo loina surabani loina pek saraga pujaraban wala bu sekta habiro yare da tada na hayadi suramani da promo sir nang sak thulurbo loijare sir si am to paisal sir kari si paisa ne paisalo sir chamai to ban ke samagin hayeng awat pa khara pirakan si pairaga aigi upu si asigi makharom thangmugi si kishon china toroga hang to duga manak to da thamam che phani sir masak matau na pajariba okil loigane ne okil loibagi wa ngangdrasu court ta tholokpada dama magi masak si ubada kana mata mo ngodi yet papi ngabal sir kari hapcharog yare sidi ai ninga sai thongmudadi machu mu to hogani nangna kari mo hapchalage machu sibu loi phajarami sibo sir gi nga sai gi dadi insang machu tha amdri
ꯍꯥ ꯏꯟꯁꯥꯡ ꯃꯆꯨ ꯊꯥꯝꯗ꯭ꯔꯤꯌꯦ ꯑꯁ ꯃꯥꯏ ꯒꯣꯗ ꯑꯩꯁꯨꯅꯦ ꯀꯦꯁ ꯃꯌꯥꯝꯁꯤꯒ ꯉꯥꯎꯗꯨꯅ ꯆꯠꯂꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯦꯁꯇꯨꯕꯨ ꯀꯔꯝ ꯇꯧꯕꯤꯒꯗꯧꯔꯤꯒꯦ ꯁꯥꯔ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯍꯥꯟꯒꯤꯗꯨꯗꯗꯤ ꯃꯣꯏꯅ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤ ꯔꯥꯏ ꯂꯥꯎꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗ ꯇꯥꯔꯗꯧꯅꯤ ꯁꯥꯔ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯃꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯎꯔꯕꯁꯨꯅꯦ ꯃꯊꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯦ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯀꯗꯣꯝꯗꯒꯤ ꯀꯗꯣꯝꯗ ꯀꯣꯛꯅ ꯈꯜꯂꯤꯕ ꯃꯈꯩ ꯃꯗꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯣꯟꯐꯤꯗꯦꯟ ꯊꯥꯖꯕ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯃꯥꯏꯊꯤꯒꯅꯤ ꯈꯜꯂꯒ ꯀꯩꯗꯧꯉꯩꯗ ꯆꯠꯂꯣꯏꯗꯕꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯕꯅꯤ ꯂꯥꯟ ꯆꯠꯂꯤꯕꯁꯤꯕꯨ ꯃꯥꯏꯊꯤꯒꯅꯤꯅ ꯈꯪꯂꯗꯤ ꯂꯥꯟ ꯀꯔꯤꯒꯤ ꯆꯠꯂꯨꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯒ ꯆꯠꯀꯗꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯊꯕꯛꯇꯨꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕꯗꯤ ꯂꯩꯒꯅꯤ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯃꯥꯏꯊꯤꯕꯗꯨꯅ ꯄꯔꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯏꯊꯤꯕꯗꯨꯗꯒꯤ ꯈꯪꯂꯒ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕꯅꯤ ꯀꯦꯁ ꯊꯦꯡꯅꯕ ꯃꯇꯝꯗ ꯇꯍꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯣꯏꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯨꯠ ꯇꯥꯅ ꯂꯥꯛꯏꯕ ꯀꯦꯁꯇꯣ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯦꯛ ꯍꯧꯔꯛꯐꯝꯗꯒꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯀꯔꯤ ꯂꯩꯈ꯭ꯔꯕꯒꯦ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯃꯃꯝꯇ ꯅꯤꯡꯁꯤꯡꯗꯨꯅ ꯏꯊꯣꯛꯂꯒ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯩꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯑꯩꯒꯤ ꯑꯇꯞꯄ ꯑꯩꯅ ꯆꯥꯝꯊꯣꯛꯄ ꯃꯑꯣꯡꯗꯨꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯣ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯀꯦꯁ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯅꯤ ꯁꯥꯔ ꯑꯩ ꯉꯝꯒꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯅꯪ ꯀꯦꯁ ꯑꯃ ꯊꯦꯡꯅꯔꯦꯅ ꯈꯜꯂꯣ ꯀꯦꯁ ꯑꯁꯤꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯝꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯃꯗꯨꯒꯤꯗꯃꯛ ꯀꯣꯔꯠꯇ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯐꯝꯂꯥꯟꯕꯤꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯣ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯁꯇ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯑꯩ ꯃꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯁꯥꯔ ꯍꯧꯖꯤꯛꯂ ꯍꯥꯏꯁꯤꯕꯣ ꯁꯥꯔ ꯃꯥꯅꯤ ꯍꯧꯖꯤꯛꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛꯇ ꯇꯧ ꯁꯥꯔ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯇꯧꯕ ꯐꯅꯤ ꯁꯥꯔ ꯇꯧꯔꯣꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯤ ꯐꯅꯤ ꯁꯥꯔ ꯌꯣꯔ ꯑꯣꯅꯔ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯤ ꯃꯥꯏꯅꯔ ꯑꯦꯖ ꯑꯃꯕꯨ ꯃꯍꯥꯛꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯝꯂꯥꯟꯕꯤꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕꯒꯤꯗꯃꯛ 2012 ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯤꯔꯞ ꯍꯥꯏꯔꯤ ꯃꯗꯣ ꯂꯠꯄ ꯂꯩꯇꯅ ꯅꯁꯥꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯂꯩꯅ ꯅꯪꯒꯤ ꯅꯁꯥꯗ ꯅꯪꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄꯗꯧꯅ ꯃꯗꯨ ꯍꯥꯏꯌꯨ ꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯆꯠꯂꯗꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯐꯅꯤ ꯁꯥꯔ ꯌꯣꯔ ꯑꯣꯅꯔ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯀ꯭ꯌꯨꯁ ꯑꯁꯦ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯌꯣꯔ ꯑꯣꯅꯔ ꯀꯣꯔꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯅ ꯀꯔꯤ ꯍꯥꯏꯔꯤ ꯊꯥ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯔꯕ ꯑꯃꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕ ꯇꯥꯔꯕꯗꯤ 2012ꯒꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯌꯣꯔ ꯑꯣꯅꯔ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯁ ꯑꯁꯦ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯌꯣꯔ ꯑꯣꯅꯔ ꯒꯨꯗ ꯋꯥꯎ ꯌꯥꯝ ꯍꯩꯔꯦ ꯅꯪꯗꯤ ꯑꯩꯅ ꯇꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯩꯔꯕꯖꯥꯠꯅꯤꯗ ꯁꯥꯔ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯇꯝꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯍꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥ ꯇꯥꯕꯅꯤ ꯁꯥꯔ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯗꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯂꯣꯏꯅ ꯍꯩꯒꯅꯤ ꯁꯥꯔ ꯑꯩ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯑꯥꯏꯟ ꯉꯥꯛꯄꯅꯦ ꯑꯥꯏꯟ ꯀꯥꯏꯔꯛꯄꯁꯤꯡꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯑꯒ ꯗꯟꯗꯤ ꯄꯤꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯁꯤꯕꯨ
ꯑꯔꯥꯟꯕꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯔꯥꯟꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯆꯩꯔꯥꯛ ꯐꯪ ꯇꯥꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯤꯡ ꯂꯣꯏ ꯊꯨꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯐꯖꯕꯗ ꯑꯩ ꯄꯨꯝꯁꯨꯝ ꯁꯨꯝꯃꯠꯈ꯭ꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯔ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕꯗꯤ ꯅꯪꯅ ꯅꯍꯩ ꯇꯝꯖꯕꯅꯤꯗꯅ ꯅꯪꯒꯤ ꯑꯐꯕꯅꯦ ꯅꯪꯒꯤ ꯃꯥꯡꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯤꯔꯣ ꯁꯥꯔ ꯅꯣꯡ ꯇꯥꯔꯦ ꯇꯥꯖꯁꯅꯨ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯄꯦꯟꯅ ꯇꯥꯖꯔꯁꯅꯨ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯁꯦ ꯆꯪꯁꯤꯜꯂꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯁꯨꯝꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛ ꯍꯥꯏꯗꯅ ꯇꯝꯈ꯭ꯔꯕꯅꯤ ꯆꯪꯁꯤꯜꯂꯣ ꯁꯥꯔ ꯅꯣꯡ ꯈꯣꯡꯕꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯅꯣꯡ ꯈꯣꯡꯕꯗ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯑꯩ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯁꯦ 시부 살 파리브라 살 거리노 난 애기 눅시네바 애기 타모이네 야바 난기 타모이네 야바 시다모 까나게 야바 로키 사이노 제 아이네 하실 난기 야카봉 악도 오게들 난기 마이 바꾸도 어시네 뿌나 먹고 오게들 자 마시데기 애기 마나비 프로모 एडवोकेट प्रेम कुमारना खुदुम चनकी असुमना था खरा होकी मधुगी मतुंगदा नोमा महाकी मनाक्ता अई मानबी प्रमोना सत्खिरम सर अमता संजर के सर कैदोरगे नंगदी ngasi nini humni deno lakta dige dorba ma sir ai isangam dadana ai isangam dadana bu kaino sigi thabak sidine isangam de ne yar कोर्ट के थबक तई सांगम दे आई पिकनिक चली आई कोई भी चली अदु याब नतीनी सर आई से खरा पर्सनल ओइबो वामसु हाइजनिंग ए करी पर्सनल नो सर आई था करी नंग अदुबो खंग्रो नंग अदु फावबो नसाना करिमदा सेक्शन बो खंग्रबा Hey, adu yan pangano. Asuglu ba thaba ma tawraga nangna. Adu yan pangi kayino. Nasana nasanga thona ba nang khangdro. Phagi jugai gi type da. Sidala ga tha lep khre. Hey, sei chadana tokani. Chakro. Nanga sidi silakno. Adu kyamna. Hey. Adu yan pangi kayino. Adu yan pangi kayino. Nangna khalibo. Mafam masida nangna hitambala na. 아이네 낭부 로비러니 싫어 아이디 하나디기 용가이 반도는 내려버니네 나는 칼리브 그리노 서 아이디 마두수 강자 홍드레사 마두수 강자 홍드레가 아이 세 이심가 제발 잘라가네 doktor 마 따나서 아두가 나타이디 여러분이 마팜실로 아두가네 아이네 하베시 야드라 마팜실라고 चलो 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 सर अबू मथौ करमना अइना कनादा करी हाइरगा सिबु ऐ नंग नसाना कना कनानो खरा तनो नों दुपी मसेन में आम लैदाइना कनानो करिनो खरा खनो खरा तनो आइगोन कोक सालकनो आइगोन कोक सालदे फबोइरो उसे थोइदबा मीन ngang si kaino khangdi चलो ने गेट आउट सर अइबो मतेंग किता पांगबियो दे सर करी मतेंग नो करी मतेंग नो अइना हारिसि नंग खंद्रो नाराय बक्तु साब्रे इंग्रेव लुपा लिसिंग मंगा पिरिदो नाराय बक्तु साब्रे इंग्रेव नंगदी मफम असिद नहि तंबा लाक्सनरगा अइंगोंदगी सु मिक्सर काइसु लोनिंग दे तोरि मारे चलो चलो असुना सर नुमित अदुदा अइगी मानबी प्रमोद एडवोकेट प्रेम कुमार ने यामना थीना ngangaga tanthorki masa wai sangdrabi mahakpu kariगुम्बा मता मिनुसे मता फाउकी थी तसेना mak
ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯃꯣꯗꯅ ꯃꯍꯥꯛꯇꯤ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯪꯉꯦ ꯍꯥꯏꯔꯤ ꯑꯧ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯄ꯭ꯔꯃꯣꯗꯁꯨ ꯃꯥꯒꯤ ꯃꯔꯥꯟ ꯑꯃꯗꯤ ꯂꯩ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅꯁꯨ ꯑꯦꯗꯚꯣꯀꯦꯠ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ꯭ꯔꯥ ꯁꯥꯔ ꯑꯦꯗꯚꯣꯀꯦꯠ ꯐꯤꯔꯦꯞꯄꯗꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯄ꯭ꯔꯃꯣꯗꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯈꯥꯗꯤ ꯀꯔꯤ ꯇꯧꯕ ꯁꯥꯔ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯠꯈꯤ ꯁꯥꯔ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯕ ꯋꯥꯐꯝꯗꯨ ꯅꯪꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯑꯩ ꯋꯥꯍꯩꯒꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯅꯈꯣꯏꯁꯤꯕꯨ ꯅꯃꯥꯏ ꯈꯛꯇꯪ ꯅꯁꯥ ꯈꯛꯇꯪ ꯃꯗꯨ ꯈꯛꯇꯪ ꯀꯦꯒꯅꯤ ꯈꯪꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯉꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯔꯝꯅ ꯀꯔꯤ ꯃꯗꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯪꯉꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯅꯪ ꯅꯁꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯗ꯭ꯔꯤꯕꯅꯣ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯗꯨꯗ ꯄꯨꯡ ꯀꯌꯥ ꯂꯩ ꯃꯗꯨꯁꯨ ꯅꯪ ꯈꯪꯗꯦ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯑꯗꯨꯅꯤ ꯄꯪꯕ ꯍꯥꯏꯁꯦ ꯄꯪꯕ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯄꯪꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯨꯝꯕꯁꯤꯅ ꯀ꯭ꯔꯥꯏꯝ ꯀꯌꯥꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯜꯂꯦ ꯁꯥꯒꯠꯍꯜꯂꯦ ꯍꯣꯏ ꯅꯪꯒ ꯑꯩꯒ ꯂꯩꯅꯕꯗꯨꯗꯤ ꯊꯃꯣꯏꯒꯤ ꯌꯥꯅꯕ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯅꯪꯒ ꯑꯩꯒ ꯊꯃꯣꯏꯗꯨ ꯌꯥꯅꯕ ꯈꯛꯇꯅꯤꯅꯦ ꯃꯗꯨꯅ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯀꯦꯔꯤꯌꯔꯗꯨ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯕꯨ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯣ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗꯗꯤ ꯁꯤꯡꯅꯔꯛꯀꯅꯣ ꯍꯥꯏꯖꯅꯤ ꯑꯩꯅ ꯁꯥꯔ ꯑꯩ ꯁꯥꯔꯗ ꯁꯤꯡꯅꯕ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯁꯥꯔ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯁꯥꯔ ꯅꯪꯕꯨ ꯀꯜꯂꯣꯗꯤ ꯀꯔꯤ ꯅꯪꯕꯨ ꯀꯜꯂꯣꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯁꯜꯂꯣ ꯍꯥꯏꯔꯣ ꯃꯗꯣ ꯅꯦꯕꯔ ꯁꯥꯔ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯔ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯔꯦ ꯁꯥꯔ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯁꯥꯔ ꯅꯪꯒꯤ ꯑꯋꯥꯕ ꯀꯔꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯔꯤꯅꯣꯕ ꯃꯗꯣ ꯅꯪꯅ ꯊꯣꯛꯍꯟꯖꯕ ꯅꯪꯅ ꯄꯪꯕꯒꯤ ꯊꯃꯣꯏꯒ ꯉꯥꯏꯍꯥꯛ ꯃꯔꯤ ꯂꯩꯅꯕ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯂꯦꯅ ꯈꯜꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯊꯥꯡꯖꯜꯂꯤꯔꯣ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪ ꯅꯅꯤꯡ ꯊꯨꯡꯉꯅꯤꯅ ꯅꯪ ꯈꯜꯂꯤꯔꯕ ꯑꯩ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯩꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯌꯥꯔꯣꯏ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯅꯤ ꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯍꯥꯟꯒꯤ ꯄꯩꯁꯥꯗꯨ ꯀꯣꯟꯅꯗ꯭ꯔꯕꯣ ꯄꯩꯁꯥꯗꯨ ꯀꯣꯟꯅꯗ꯭ꯔꯒ ꯍꯥꯏꯔꯛꯑꯣ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯂꯒ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯔꯥ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯔꯥ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯅꯅꯝꯃ ꯅꯆꯦ ꯆꯠꯂꯣ ꯇꯥꯟꯅꯔꯁꯨ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯗ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣ ꯅꯪ ꯑꯐꯕ ꯑꯣꯏꯔꯣ ꯍꯥꯏꯁꯤನಿ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯆꯠꯂꯣ ꯒꯦꯠ ꯑꯥꯎꯠ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯒꯤ ꯃꯈꯥꯗꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯇꯥꯕ ꯉꯝꯃꯒꯤ ꯄꯟꯈꯩꯗ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯑꯥꯔꯇꯤ ꯃꯈꯥ ꯇꯥꯁꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯌꯥꯔꯣꯏ ꯁꯥꯔ ꯑꯩ ꯇꯝꯖꯒꯦ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯊꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯕꯣꯛꯁꯤꯡ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯃꯥꯒꯤ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯎꯄꯥꯏ ꯂꯩꯇꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯥ ꯃꯁꯤꯡ ꯁꯨꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯁꯥꯔ
ꯑꯗꯨꯗꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯗꯥꯏꯇ ꯂꯧꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯥꯔ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯍꯪꯂꯛꯈꯤꯕꯁꯨ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯌꯥꯝꯅ ꯋꯥꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯑꯣ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯥꯔ ꯃꯈꯥ ꯍꯥꯏꯖꯔꯛꯈꯤꯒꯦ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯁꯥꯔ ꯑꯣ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯂꯣꯏꯔꯒ ꯊꯥ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯃꯣꯗ ꯂꯥꯛꯈꯤ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯑꯦ ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕꯁꯤꯗ ꯍꯥ ꯅꯪꯗꯤ ꯀꯩꯗꯧꯕ ꯁꯤꯗ ꯂꯥꯛꯏꯅꯣ ꯁꯥꯔ ꯑꯩ ꯁꯥꯔꯗꯒꯤ ꯋꯥꯐꯝ ꯑꯃꯇ ꯑꯩ ꯇꯥꯖꯅꯤꯡꯗꯅ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤ ꯋꯥꯅꯣ ꯅꯪ ꯇꯥꯅꯤꯡꯉꯤꯕꯣ ꯀꯔꯤ ꯋꯥꯍꯩꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯉꯤꯕꯣ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯅꯍꯤ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤ ꯉꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤꯅ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕ ꯑꯁꯨꯛ ꯀꯨꯏꯕꯁꯤꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯩ ꯑꯉꯥꯡ ꯑꯗꯣ ꯂꯧꯊꯣꯛꯈꯤꯗ꯭ꯔꯦ ꯁꯥꯔ ꯀꯔꯤ ꯑꯉꯥꯡ ꯑꯗꯣ ꯂꯧꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤꯅꯣꯕ ꯁꯥꯔ ꯑꯉꯥꯡ ꯑꯗꯣ ꯑꯩ ꯎꯅꯖꯔꯤ ꯁꯥꯔ ꯀꯔꯤ ꯑꯉꯥꯡ ꯎꯅꯖꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯏꯁꯦ ꯑꯉꯥꯡꯗꯨ ꯎꯅꯕꯒꯤ ꯃꯃꯜ ꯄꯤꯌꯨꯁꯤꯔꯣ ꯑꯉꯥꯡ ꯑꯗꯨ ꯎꯅꯕꯒꯤ ꯃꯃꯜ ꯄꯤꯌꯨꯁꯤꯔꯣ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯌꯣ ꯆꯤꯄꯦ ꯁꯥꯔ ꯑꯩ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯁꯥꯔ ꯑꯉꯥꯡꯗꯣ ꯅꯨꯄꯥꯅꯤ ꯊꯥ 3 ꯁꯨꯔꯦ ꯑꯩ ꯑꯗꯨ ꯈꯛꯇꯪ ꯇꯝꯖꯒꯦꯅ ꯇꯧꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯏꯁꯤꯗꯤ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯁꯤꯅꯤꯅꯦ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯑꯩꯕꯨ ꯌꯣꯟꯒꯦ ꯁꯤꯅꯤꯅꯦ ꯑꯩ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯅꯍꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯉꯥꯡꯗꯨꯒꯤ ꯍꯛꯇꯣ ꯑꯩꯉꯣꯟꯗ ꯇꯥꯟꯕ ꯂꯥꯛꯀꯦ ꯁꯤꯅꯤꯅꯦ ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯣꯟꯒꯦ ꯁꯤꯅꯤꯅꯦ ꯃꯗꯨ ꯅꯪꯒꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪꯒꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯎꯀꯤꯜ ꯑꯃ ꯑꯣꯏꯅ ꯑꯦꯗꯚꯣꯀꯦꯠ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ ꯃꯪ ꯐꯥꯎꯅꯍꯜꯂꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯦꯁ ꯀꯌꯥꯒꯤ ꯆꯦ ꯄꯨꯊꯣꯛꯂꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯀ꯭ꯂꯥꯏꯟꯁꯤꯡꯗ ꯄꯤꯊꯣꯛꯑꯝꯃꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯃꯔꯥꯜꯗ ꯑꯩꯅ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯑꯩꯅ ꯆꯦ ꯊꯥꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯀꯟꯒꯅꯤ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁꯇꯨ ꯀꯛꯑꯕꯅꯤನ ꯅꯄꯨꯟꯁꯤꯗ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯂꯣꯌꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯀꯩꯗꯧꯉꯩꯗ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗꯅ ꯑꯩꯅ ꯍꯥꯏꯕꯤꯟꯗꯕ ꯆꯂꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯑꯩ ꯋꯥꯔꯤꯗꯣ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯥꯔꯇꯤ ꯃꯈꯥꯗ ꯍꯥꯏꯌꯣ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯁꯥꯔ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯂꯤꯔꯛꯄꯗꯒꯤ ꯑꯩꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯃꯆꯥꯅꯨꯄꯥꯗꯣ ꯆꯍꯤ 4.5 ꯁꯨꯖꯜꯂꯛꯈꯤ ꯑꯗꯨꯗꯤ ꯃꯗꯨ ꯐꯥꯎꯕꯒꯤ ꯆꯍꯤ 4-5ꯁꯤ ꯃꯅꯨꯡꯗ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯗ ꯑꯋꯥꯕ ꯇꯥꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯆꯥꯗꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯗ꯭ꯔꯦ ꯃꯃꯥ ꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯈꯨꯡꯒꯪ ꯑꯃꯗ ꯏꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯕꯣꯛꯁꯤꯡꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛ ꯑꯗꯨꯝ ꯂꯩꯈꯤ ꯃꯆꯥꯅꯗꯤ ꯆꯥꯎꯁꯜꯂꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯃꯍꯥꯛ
प्रेम कुमार की मनाक चटकी ए कनानोने सिदा अंगांग अमगे नुपी अमगे लेसिना हई कना कनानो हे लई गायदु लई थद लई तारेने कनानो अंगांग दु फाजलुने हई कनानो द तैदुबो सर आइने खरे प्रमो नंदी असुक कुइरब सहीसी कदाई दे लेरुबा अदुग नंग मफम से लाइसने करिगे हां कैदुब लाइनो सर आई यामना वारे आई सर द करि सिगे सर अंगांग सिगे खलगा मतेंग खजिक पांगबी वाइदना आई लाक्सरिबन ओ नंगसी इंगोंदा मिकुप खुदिंग अदुम येतकदौरी मफम से याम थुना सको युम मसिदने हावाय आई खक्तंग लेबन हौजिक्ति अखोइसु होंकलगा सिदा लेरबन नंगिना चिरो मनुंग लेहौरी मा थोलादि अफबोइरो मा थोलादि पुंगाई काइना बतारे चलो नंग कदाई लेबनो नंग एड्रेस ताहरम आई मी थारगा पैसा थिलगे चलो नंग हुजिक मफम सिदगी चलो सर आई की मफम खंगद्रबसु यानी अदु खजिक्तंग पैसा यारे चलो आईने हारिसिनी नंग मफम सिदने नंग नसागी ओइजब नतना नंग न करिसु इंगोद पिरंगदम नती आई वाइगे नंगी मफम दिगोंद हारम आई सोइदन मकिन मोद पैसा होलकी अदुगने मतुंग मनाव सिदा लाकन करिगुम मथंग नंग मफम सिदा लाको तारबा आई मफम से होंगदुना तोप मफम अमद लेगनी नंग न पुंची सुप इंगोद येतकदोरी हाइबै खंग चलो याम थुना चलो कनानो मोय बाबा सिबो करिगिनो अदुक थिना ngangaga तानथोपिरिदुबो करिगिनो नना खंग क्लाइन अमन मागी केस लुसिनदबमले मागी केस द संखिबा पैसा सिंगदु एंगोंद पैसा हलोना लाई ए कइनो ने हाइसिबो अदुबो याबरने अदु करिगिनो माना पैसा हलोना लाइसि मागी माइथोंसिदि याम निंगमदबा मालेदा मसासिसु ngasai sumang sida chong dana sanai angang asisu nungsiri chatkhramali asibu paisa khara pibi bano phatro leima aigi thabak da ka hene gelakan mi khudimok se loina phanu ubi yadi makhoi sing ase kitang ari amani apani hairadine mafam matam khangoi dori yare manung changro chalo manung chango sir masigi matung dagi di aingonda mahana phone tawduna tamlaki arti ai changure ngaikho adu kari harage mating pangge harakro mana kari harake ba arti mating pangmude haron aibu ilaga mafam adudagi tanthore ai magi manakta amana chalaroid tangai phadana aishu waman badagi chasigi khalaga chaluban aine lariba mafam do kadaidan mafam do hairo paisa tharake de hayo adu barte ai mahana pirako paisa do ilauror ai nangam naba ma ai adum honaraki ichasigi khalaga aishu yamne kai na hairo bani मखोगी युमदो हुजिक्ति इचे खोइसु लेरा माल अइना सुम मफम अदुदा लेप्तुना लेबदो मागी यामना काइरनेना माना हरि आई अमोना चलरोय था आई कदाइदनो मा आई चनना बतौरक अइना हना सिरसु याबने इसासिगी खलगा सिबंगमदबगी वान angang sisune ningai to khale ai phone toring isne asida leptana angang se lere mathan magi manak sida chaluki gari na sopatar roma nangam thuna mafam se langna batoro ai wahige ai ga lera se matam khara ai ne nangi da mutam mateng pang mana lam hen ba bro magi mathak tane magi mathak ta ai ngi ube charak phangana ro honaga daban mana do mai to ba bro ne arti adu torogum sida ai
ai thamagi ai horen phone torage nate nate hoji lakadam ai gi nakta lao gari ma thojale kai yo toisibo momo sir masidagi di magai ga phone wari sanaring ed gari ma kana thojale hai ma kon tak madudagi ma gari na thong bhagna Prem Kumar gi manakta chale hebani na ai mafam adu de yam thuna chakki sir adu sir aina mafam adu chappada miyam punamana ma hospital da pukhira adu angang adu di lekai du da leba mi singna sena du no leramki angang adu ai gi nakta ai gi yum da ngasi sulai adu sir ai gi manabi pramodi hospital da pibam tina soktu na ngasi phaw leiri sir oh arti madudi soidena makki Prem Kumar gi khut leramase adubu manak nakpa accident thoiba jaga aduga mafam adugi miyosing investigation toroga gari number khangauba natraga CCTV gi footage natraga evidence kana lebagi natraga na gari na sohaliba Pramo mahana soidena khangani aseng madu kari no habado ai soidena puthono phoragi nangi wari sitarubada achumba ai soidena puthokani lakle Inspector tayay lakle Inspector tayay uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Hanana thagachari ngasigi inspector tayai chani ga marphu mari suba tangkak tabiri basing loinana ngasigi birthday tari basing de yai pamangol kharape minaraga thoromasi da comment pibirakpa amang thangba mani pajaraga thorom lotion jabagi abada logjage loinana hauzik kidi hanmagi oina ngasigi birthday tari basing yai pamangol piminasi lanchen bi salam Dr. Kisan Kumar amadi Julie Thombo Thong Many happy returns of the day. Dolly Yumnam, Tatarop Nongai and Inao. Top. Upok Pidagi. So many happy returns of the day. Nongai Faraba, Mapok Nomit, Oirasuno, Sigumasing Langam, the Napang Tok Oirasuno. Loina ni sorgi mapam da nizari tolo tarabagi mateng pang mangamba adugumba oirasunu palem pathawi seba matom lom na tobungamba tolo tarabagi mateng pang mangamba oirasunu ani sorgi mapam da nizari so hana thagachari hijam dhanabi ngasina anirak sobani live tajabada nongaijai taningli na takpire so thank you so much hijam dhanabi so hanma manipur gi monodrama haitare so monodrama amani so wari du gi manungda mioi amakhakna sanajaba adugumba thorom amani haitare maraksida basanta laistram thagachari happy birthday na tapirakpa sanjrambam tombisana wari se asukimati fajakre na tapire so wari se hanaga manadaba wari mani aduga tangkaksida haitare miyam gidama khodol tamjabani haijabatare thagachari Alice Penau ngongkhei leitena thagachari na tapirakpa sigidama Rani Bala Laisang tem thagachari happy birthday na tapirakpa W Pramodini happy birthday takpiri Chanchan Kumari inspector te yai fore tapirakpa koijam sanatombi te yai na yai fore na tapirakpa khamnam Santi Bala sargi wari sitabade yamna thamoi sokno nungai nupi oibase fazafam leite da takpiri
Chumani Kamnam Santi Blau, Tagachari, happy birthday to all, Hybirok Pailis Menau, Santi Pukrambam. Sarangastigi Wari say Yamna Nungaize, Prem Kumar do, Para Ama Tambira say, Nata Pirok Pahitari. So, Tagachari, Hybirok Pasigidama, Asa Nepram Tagachari, Begyarani Sagul Sem Sarwari Fazena Tapirok Pam, Warang Tem Sham. Pramogi achumba soidena pathopi sir. Yes, pramogi achumba soidena lakani hayeng wari makhadum taminasi. Advocate oiba asingi maram namarakta haitare ko sumaina thokpai wari ni aduga wari ni wakhalna sagachabani kalpanani haitare. So thank you so much asemani. Sir ngasi kari mathel chabige na tapire. Asemani ngasi insang ji pong hawai thongi haitare. Pong hawai thongba. Saji. Aduga NJ Singh Yaifari live ta gre kuire ta dabana ta pirak. Thank you so much. Ango bisoro khaibam karong thagachari sir Premchand Matik cha. Anyway, thagachari Zenimax sana. Sir kaino yamna khoirang khali wari se makha taning banana ta pire. Zenimax hoi wari se adam khara minute 50 muk sanga bodi khitang bodi changjan be adu bangasi loiningai di oide. Crime update ay tareko crime update se muksem no bohona ba duga masi inspector tay ay sem no bohona se hana ama khaktang wadi ba crime update yoksalak pasiga isa jin nang dre hay tare aduna crime update su yankai ga tare suba tangkak thaga chakrabani soidana tabi oduga comment amatang tarabadi tare haidune ibiramo soidana maki me hamna comment hay tareko aduga matang hona jarake me am gi da so interest leina na bagi da makta aduga Thagachari Nauba Kaisam Handak Tite Aisi Nuktigi Kappe Prem Kumar Gi Thamoi Nungdagi Hena Kali Hena Tapire. So Thagachari Yaima Nomai Team Prem Kumar Seyam Nafate Yamba Natapire. Hoi Yaima Nomai Team Migi Kudong Chaba Yang with the Haitare Masagi Afaba Masung Pataba Smaina Tobas Haitare Maramamati Yam Nafaba Masak Maming Naiba Mana Hijari Belam do the Hairagasu. Magi punsigi khongthang amada soibase miyoibase dum yawbajani. Anyway, thagachari taminasi wari ni khalaga kari ni haibadu yengminasi. Manipuri ma thagachari saruga birakpa dadems wari se loibada suknai na heningte na tapire adum taningi haina tapirakpa thagachari kaisu kaiba leite aduga wari ham leiri aduga thagachari ngasigi di kainarasi haibasina Mahele na tapire ay kainarasi haibadi amukta haidabani Manipuri ma kainarasi haiba wahi ay ngasi phawbada diamond da haidri aduga ngasi gi loishinjari loishinjabagi ayaba luxury sama haibani kainarasi haiba wahi se haiba yade na ahalamana takpi aduna aidi kainarasi haiba wahi se sungai haidi adubu ngasi gi kainarasi haidana haiba sina nungaite na haibire adu Manipuri mana tabada lanbo oigani aduna aidi kainarasi haibase sungai haijadaban kainaba haibadi loirabani aduna miyamga iga loiba yadri aduna wahido aidi season ade haitare chindabo yam ponjadabani adomna ibirokpani na pallini. Surya Kumar Khumante, happy birthday to all takpire. Gita Sarang team sir ngasi wari se yamna fazai pungning loksing oi haina takpirakpa sigidamakta su thagachari ligla Takhilamba Thagachari. Army Color Digital Imaging Center Ukil Fauna Sumdora di mi sikaya Ukil gi wari am lay Army Color Ukil haitare lawyer advocate haitare ko masi khara khara mai makken mozi khenai hebu ko. Anyway Thagachari thank you so much saya sogra pam wari se yamna nungai thaje chanu happy birthday to all hybrid ajit Waikhom Thagachari Ajit Waikhom Jerak Piu na takpirak pa Samarendra Haigrujam Thagachari Koigi Sagi Haitare so Thagachari Anirak Suri live yaujaba na Thagachari Aduga Prem Kumar Yang Miners Prem Kumar Marang Tem Siam happy birthday takpiri biam chalai maten thangasagi episode haninga leitena Nungsi takpiri so Paminasi Kaminasi para the Nissan Ketri Mayum Thagachari Candy Widrom. Thank you so much. Inausa Soibam Sargiwari se film in a potho de Mukena
ꯅꯨꯡꯉꯥꯏꯅꯦ ꯇꯥꯛꯄꯤꯔꯦ ꯏꯅꯥꯎꯆꯥ ꯁꯣꯏꯕꯝ ꯐꯤꯂꯝ ꯑꯣꯏꯔꯕꯗꯤ ꯒꯦꯁ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯍꯥꯞꯆꯟꯕ ꯌꯥꯏ ꯆꯤꯟꯅ ꯃ꯭ꯌꯨꯖꯤꯛꯅ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯔꯤꯡ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯕꯁꯦ ꯈꯔꯗꯤ ꯂꯨꯏ ꯐꯤल्मꯗ ꯑꯣꯏꯔꯗꯤ ꯑꯦꯛꯇꯤꯡꯅ ꯅꯠꯇ꯭ꯔꯒ ꯃꯤꯠꯇ ꯊꯣꯛꯏꯕꯗꯨꯅ ꯎꯠꯄꯁꯨ ꯌꯥꯕ ꯑꯁꯤꯅ ꯋꯥꯔꯤꯅ ꯂꯣꯏꯅ ꯎꯠꯈꯠꯂꯛꯄꯅꯤꯅ ꯑꯋꯥꯕꯗꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣꯟꯁꯝ ꯕꯤꯃꯣꯂꯥ ꯀꯦꯞꯇꯦꯟ ꯁꯔꯥꯡꯊꯦꯝ ꯁꯔ ꯇꯦꯌꯥꯏꯒ ꯇꯝꯐꯥꯒ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯕꯤꯔꯅꯣ ꯇꯥꯛꯄꯤꯔꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒ ꯁꯨꯄꯔꯃꯦꯟꯒꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯏꯗ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡꯉꯁꯤ ꯁꯣ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯂꯩꯇꯥꯟꯊꯦꯝ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯦ नाउरेम नाउबी थागचरी अदोंगी कमेंट प्रेम कुमार हानिंगेना ताकपिरकपा सो बिलियन नाइतरेनी फत्तब अमगी रोल लौरिमनी माना पाक्ति फरारोय सुरजित युनाम सा थागचरी राफिक अहमद अंगोम लकीबाई आफ्टर लॉन्ग टाइम लकीबाई ngasi yaubire thank you so much abaton makuk mayom थागचरी ngasi gi wari yamna fazai tabada tu chungi na takpirakpa anyway thank you so much khamba thank you so much tayai ngasi wari yamna nungai nungsi meneka laishram thagachari sir tayai gira tampha gira birthday ma tause case ngak tangai ren takpiri hoi mi khudima ke aning ba pa madi thungan bangam jarori meneka laishram adubu kana gumna haini kitang romance torubada imong manungda ikoboka inaw no paga adagi punna khoi mayam taminna bane aduna romance yam tobirokano akhoi punna taringai da ho thara chele habisu yawi karana hai adugi wari tobiro karana hai adu toksanbiro karana hai adu hapchanbiro karana hai lalohugi hapo khara daure adu hapo mayam je hai adu mayam no dumai sum hairaga ino wari chat leradi inspector tayai gi wari di adum tatlani hai tare so wari paring se adum loi ki se adum sanction ki se aduga soidana hai tare ko wari tangkak ta case sing the police ni na case atradi romantic toruda kari hai tare yam tabide aduga ayamba ina sum yengjari ni inspector tayai gi ayamba mayam yeng base adi mayam yeng bam su changi dana khoi su hona jari sigi kana na ba madi khoi su tawjari aduna kari hai ge bu khara thrilling action gumba kari gumba thrilling scene adum khara yam romantic orji ta se do no pi ngak ta de kari yaw ro to bana tam ni dan na so thagachari meneka kojam shna tombi laisram manikhoma maite thagachari hanana yomnam premjit awangziri aduga khoshna ibecha thagachari ango bisro khaibam tamolaitan them binodini khomdra khambas sapam haira sabitri maibam thagachari rani balalik sound the md amjad khan wakojam sanatom bi bemsa devi tampa thagachari hanana tamolaitan them arun takhalambam suras kumar kuman them okram tombi ps toibi thagachari kandi aduga Lee Chung Hee lawyer ama oiraga pukchel sengdaba lawyer amana khudong chomani Lee Chung Hee asane prangita silpa silla silfia thagachari thank you so much ponoma aduga sabitri maibam ore loiraga aigidi pabirakte hekta haibe yawi mudu yam nungai taba kuraijum memi ai loina ma pa ba haibadudi mayam ngamjadre aduna warubi ganu mayam punumangna pibirakpa comment sing pa ngamjadaba sigidama mayam kanna aina sum tawrubai wani haitare tha ni hum pothau gai ni potha ba gai di leitre so mayam sumna mayam ge thogol tawjaba sina pothari bani haina logjari bani thagachari hanana aduga punumakbu ngarangi tangkaki makha ngasi amok so ngasi gi makha hayeng amok kari lai haibado soidani yengminasi marak sida miyam gi comment haitare pinabagi tanja ama khaidok charaga inspector tayai gi thim da shamjaba isai yening hulakle satya ningomam gi mayekta loinana binod kumar sarmana music obiba aisa magi twinda amadi aisa magi khonjel da khudol tamjari do mayam pano mota kathok chari
Yening hulakle aigi thamoise. Yening hulakle aigi thamoise Nangi nungsi satam urubada Yening hulakle aigi thamoise Nangi nungsi satam urubada Tapthaba ngamlaktare aigi pukningse Pathaba ngamlaktare aigi wakhalse Nangi saktamna yakai hallare Nangi saktamna yakai hallare Yening hulakle aigi thamoise Nangi nungsi satam urubada Nangi nungsi satam urubada Ngamdaba nungsiba khanghalle nanna uruba yenglubada nangi sumhat pasatam aigi tawaingbana amban basu hairagle ngamdaba nungsiba khanghalle nanna uruba yenglubada nangi sumhat pasatam aigi tawaingbana amban basu hairagle mikup amatashu kauba ngamdare mikup amatashu kauba ngamdare nangu Yening hulakle aigi thamoise Nangi nungsi satam urubada Nangi nungsi satam urubada Bamalang syahuna unak pada Nungsi irina jothalle aigi hachang se Nangi athang amabu pangnaba Ingla bamalang syahuna unak pada Nungsi irina jothalle aigi hachang se Nangi athang amabu pangnaba Amoy kisi thoktuna pirage Nafamda
ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ 예닝 훌럭네 아이기 땀을새 남긴 옷이 삭담 부르바다 남긴 옷이 삭담 부르바다 예닝 훌럭네 아이기 땀을새 하나는 다가짜리 ngasigidamagtadi tabiribasing ngasigi inspector tayagi makha hayeng pongpamasay magtada miyamgidamak podona lakchigi miyam seksina leibiu tekta kaidana leibiu thorom loisinjabagi ayaba lojari pumna mapui kai khomna jabaga loinana ikoknona khurumjari nangi saktamna yakai hallare nangi saktamna yakai hallare like hasuna sat lava like kone kanuk kaya de itin famne cheta balai trava chang bitawai ni diamond fm radio oh diamond fm radio 91.2 Diamond Radio Channel